Mideng thamjaribasi Ngasigi naharolsingdani makhoi sinjaba thoramni haibada haiman bathokloi sum charaba naha mayamna khulingba samas adudi maning hanba natana mamang hanba changshinba ngamloi nisada laichuraba nahasingbu amadi manipurbu nisagi ipaktagi kandaba yade lebliba mioi ama khakni nupi ama oizaragasu thongna hanba leitana samasta nupi gi thakpu wana Thangat Piribi, Madam Ni, Wanganglo in a Kosinjage, Manipur Police Department Gi, Narcotic and Affairs of Borders Gi. Additional SP Gi Tao in a Pubiribi, MPS Th.Brinda, Additional SP NAP. Madam Nangasi Thambigada topic on the role of students and youth in social progress Habasini. Samas ama semgat sagat pada satra amadi nahasingi achobo thodang lai haibasi madam gi station dagi ngasi khangminasi madam bu matam lobi na bahaijari. Good afternoon everybody. Ai podium dang ngak tele phige ko ai na ngang dori base ai si kano khara yeng da baya da kha yaw re prepare to material sida so kamai to ri ge maya Warabo Tengzele. I sing a sikatang mapande halapado, I present Doris Suyam completely prepared or besungam dreb, but largely extempore in Angange. I saw up introduced to be Greco, who's the organizer na. Adu Ngasi Tilibasi Nahang Actani. A queen Nahagi congregation ni Kaigino Queen Tilise. We are living in a world full of challenges, Natra. Challenges ngakane ba yeng oba khuding makta khoi the line phang ba pot ambo leite ba Manipur da leibra ne line phang ba da kai lei phattaba mi natai jada ba phattaba thabak taw ba loi line phang ba yai ko aphaba adegi saukhat ba adegi thabak phang ba hingna gi pambai line leiba hingba da lai ba sigumba khudong jaba opportunities me am sidi khoi loina makta wa leba Adu sigi challenges mayam si as a youth of the nation. I koi kamaina kunai si saukhat minaba purakani haibasigi khana ba giganone ba meeting amane ba ngasigi se. Ada aina thamjagadori ba topic si on the role of students and youth in social progress. Kunai sida kunai ama saukhat pa purakna bohona bada naha amadi mahiroi singna lawri ba thodang. Sida ikoina kaidomina kadagi de haibdu adu saurak pa ma thamjage. Society ama habasi ekoi khwaya hambada khoi gi ecology am lei it's a organic component ni ecology sida mioi ba mayam am lei which is the population sigi makha sida ekoi nations or societies thola kadoi ni sigi manung sida families mayam am lei families sing sigi manung sida youths mayam si ekoi si yam saw integral kano amani portion amani ekoi gi khunai gi The youth things in a Togadabasi Kaino, Naha Hibasina Kaino, education Hibasina Kaino, and Masigi outcome Sida Equina Kunaisi, Sakut Pasika Mina Purakadagi Hibasi. Naha Hibasi Equigi population Sida Naha Riba, Tungi Yumburel or a Kadaba. Equi mea, Aqui Amarum, the Nakoidagi, lastly, no yam, but they Aquinam Hale. Adubu, Equisu Yutzingi, Nakoina younger generation Yamukwa. Sisina Kaidoni. Education habasi kaino education habasi formal education khatangla education habasi loksing ni ekhoina aigi khunai sidagi aigi environment sidagi aina phangiba loksing mayam se education ni it may be in the form of formal education or otherwise sigi education sina sijinara kan sida ekhoina ekhoigi society si karomda pukhalakani Manipur se ngasi kai thak ta leiri Manipur se akhoi arang arak development yam leire haina di mami leire haina di ui but in terms of its material composition, ekoi da lady ba Manipur gi potho karai da puthoi, ekoi gi senmit lon, ekoi gi economy karai da lady, ekoi gi moral standard, ai gi mamang da ngang bi gi ba, ai gi marup ai gi speakers na hai bi gi ba yam phajaba khoi gi value system, ekoi gi ethics, ekoi karai da lady, ekoi se phidam ningai oi ba khunai amo oiribra, ekoi gi health, ekoi karai da lady, tung do ekoi na la ka dur belam bi si karino hai ba potse ekoi na yam mayek seng na khangaba matung da makha ta basi akoi decision lo bangam dori bane adura Manipur si aibu yeng haijau hai taragadi ekoi si yamna degenerative oiba stage ang phakta layena lawi any society si ekoi na stage ahum thokna yenge degenerative society stage haiba ma
sustainable society haiba ama and regenerative haiba ama. Degenerative sida taurisi ma si mangthaba kaithaba chauthaba hen struggle na henba. Sustainable society hairagana mana puthoiba pothok tuga mana consume tauri duga sustain tauraga ai mipan tangdabda leiba ngambasi si sustainable society kawe. Aduga regenerative hairagana aina puthoiba pothok sina henba aduna maram moidana aingonda aigi economy se surplus leiba aduna khunai se yam saukhatpa mipan tangdaba khunai ama oiba hai. United Nations ki Millennium Development Goal da koina sustainable kanosi development si purak na hona bada akoi millennium ama changna akoi target taweba but Manipur di adugi sustainable development ki sang du yam sathi na nemi akoi puthok pagi sang yam nemi akoi aduna maram moidana naha mayam nga hujing mamang da ngang bigri do ngang amna hungry do koi BA loira thokla ani BSc loira thokla ani kaidau doino kaidau doino haiba question sineba sine takpadi kaino akoi the opportunities mayam watli sarkar gi thabak tawri thabak sidi yengo akoi any population ji pyramid structure neba khoi da leirisi pyramid structure sida Manipur ki population kaya no 28,55,794 lakhs population neba sigi population sida 60% of the population say which means 17 lakhs and above say akoi si agriculture and allied activities the dependent oiba akoi gi society neba maramdi akoi si agrarian society neba sigi society sigi mathak sida akoi mayam ama elite class mayam ama profession mayam ama mong lai gre sigi laiba sida secondary and tertiary sector sida government jobs and corporate jobs mayam sineba sidi pyramid ki mathak ta laiba apikwa population sineba sidi kaino makha da laiba mayam sina sigi job singje tanaraga masigi lanpham asa ubama semi eba ngasi akoi gi sida phangdaba mayam duna kaidongni adu itaragadi phangdaba mayam du karai chatoino ba upai leite ba aigi mamangi speaker do expert yam phajana ngangbiram gre maram adugi sector sida job se mi loina maki create to ba habese sungoi oi thokte sungoi oi thoroi da pot am gakne ba adu oi taragadi akoi kaidongni what do we do kaidogada ba akoi drug saraga loi saladra akoi mangaga taraga kaimta dum mire moina dum wangang miwangangaga leipung phamaga loi saladra kaidongni tawbadi yade larikti tamurabani na natra then adu oi taragadi akoi economy si yengba ma changi agrarian economy ni Manipur gi pothok kayam puthoe aikoi cheng dage hauraga aikoi na irujari ba sapon bhausida mapan dai pusalak taba kai yawe cheng da konabra ne Manipur da cheng kona de ko chaba kona de ko cheng hawai chengwai acha thau tilau sanam everything akoi na chari se mapan dage pusalak ta taragadi akoi chara heleba aduna bu economic blockade tawbada akoi ngau senda na thum phangdri ni thum leina bohana bada na tra kai do bai no bado minai oi bagi aikoi minai oi bagi neba si minai gi kanu leiba khoida kai gino habada akoi mi gi pot cha dragadi asida India nung si de India ya ning de haiba ai samak su ya ning de hairim ne adu India poti charim ne ba ina tro minai gi wakhalon chen bai se adu si chen da ba ya bra ba chen da ba ya ya ba si chen da ba ya ya ba kai gino habada ai gi pothok pa ma changi khunai ma chawkhat ba haiba se ma gi pothok puthoi ba puthok si puthok pa gi chang at the same time pothok puthoi ba labor mayam do adu organize to kana ma chawkhat pa ching doi ne sigi organize to dori ba labor force e kana na no youth na pi doi ne ba sigi aduna aina lakadori di kaino akoi na job opportunities se ai gi mama ai mamang gi speaker amta ta hodre ko unfortunately but last speaker sina haibiram basing the being an entrepreneur man hairam do 100% loi chume aikoi na job create to gada bane ba akoi thabak phangoi haidana akoi kappaga complain tawraga cry baby oibana kaimta kana roi aikoi job create to gada bani adugi thauna lai gada bani madugi job creation dudi kai dei la kadage haibada aina leiriba loksing aingonda leiriba knowledge to achumbu oirakanda clerical oiba government ki or corporate sector da thabak phangnaba tambirak ba education system si da piriba knowledge se complete oi da bagi ne ba ngasi angang naha mayam ama thabak si kaino clerk oi ba da sana rudraba khoi gumba se clerk ne we are clerks nothing but clerks ko MPS hairaga adu ka hairaga yamna bebar to bai wane ba mayam na ko akhoi suri se government gi si sang ngak tane ba masi derogatory oina haibanate but nature of job to aina define to bani si clerical job se sida fit tauna ba corporate sector si serve tauna ba education system ama gak ne ba because kaino society ama da lairi si mi kuning ma khenai nangi talent su khenai ai gi talent su khenai ai gi phatta ba mayam ama
नंगी अफाबा मयाम अमा आइगी अफाबा मयाम अमा पुल्ला कांसिदा मिगी मागी पिथोरक्लिबा डिस्पोजिशन दुई मतुंगिना मागी सिनफमदु मा चानबा तौजगदबनेबा अदुबु एजुकेशन सिस्टम सेना कैदौरे नंग क्लर्क ओइना बगकी कॉर्पोरेट वर्ल्ड सब तौना बगकी एजुकेशन सिस्टम अमगक पिएबा अदुना इसै हैबा इसै पामजबा स्पोर्ट्स हैबा अदगी नंग लौ उबा पामजबा सिगी भेराइ टैलेंट्स मैम से पुलप ग्रूम तौनबगी अखोइदे एजुकेशन सिस्टम अमगक लेतिएबा सिगी सिस्टम से लेतबसिनानेबा ngasi angang से थोकला कांसिदा मागी असेंगबा नेचुरल टैलेंट मैम दो सबड्यू तौरानी माना तमुरेब सेट ऑफ एजुकेशन दुना मा सिजनबम खंगरोय कांगदांग ओइरगा ngasi लोइन तार कांसिदा थबक फंगदबगी समस्या असौबा मा ngasi अखोइना फेस तौरिबा क्राइसिस से सिगी मरकसिदा लाक्तोरिबसी अखोइदा मणिपुरदा ngasi लेरिबा चैलेंजेस मैम से कैनो अखोइदा लेरिबा चैलेंजेस मैम से ख्वाई अहमद अखोई ngasi कंटेक्स अखोई नहा मोइना अखोई थबक फंगदबा नंबर 2 अखोई मिटोप मयाम अमा संगसिलकपा मणिपुर की पॉपुलेशन 28.5 लाख से सिगिसी अखोई इट टुक अस मोर देन 2 मिलियन यानेबा मणिपुर की अखोई की मेहोरोल दगी हिस्टोरिकल कंटेक्स दगी अखोई ngasi बौदा बाय नेचुरल ग्रोथ ऑफ पॉपुलेशन येंगपा मतमदा अखोई दा ngasi लेरिसी 28 लाख से मरकसिदा नियर अबाउट 8 लाख से अखोई आउटसाइडर पॉपुलेशन ने यूसीएम की मोइना पीबा पॉपुलेशन की डेटा यावबनी अदुदा one of the biggest threats that we as the indigenous people of this state लेबाक सिगी अखोई येलौमी मोइना अखोइना फेस तौरिबा प्रॉब्लम मयाम मरकसिदा थबक फंगदबा अमदी मिटोप संगसलकपा मिटोप से नॉट बाय नेचुरल ग्रोथ ऑफ पॉपुलेशन नतेबा ग्राफ्टिंग हाइबदी अननेचुरल नि लाक्सलकान से अखोइदा लैसलगा इलीगली सेटल तौसलक मैम सिगी चैलेंजेस मैम सी अदगी ड्रग्स आई सामक ड्रग्स नार्कोटिक्स ता लेजबनी मनि मसिगी रियलिटी सी मियामना मिचमना लोइनमक मपान उरी खरा सिनतना मनुंग द लैरिबा सुमजाबगी स्टेज सिदी याम साथिना किनिंगाई ओइबा स्टेज अमा घकनी ड्रग्स अखोइ द लैरिसे अदगी इकोनॉमी पुथोक तबगी प्रॉब्लम्स सी मैम अदगी एनवायरमेंटल इश्यूज मैम अमा सिगी मरक सिदा अखोइना तौगदबसे हुजि ख्वाई हांबा एज अ यूथ अखोई लाइरिक तम्मे लाइरिक याम तम्मे को खोय हक्सांग फना लेबा मा चंगी ड्रग्स से कराइदा लई हुजि ड्रग्स से मणिपुर दा मयाम लोई तारमनी अखोइना फारि मणिपुर पुलिस ना फारि बा ड्रग्स से एवरी यूनिट सिविल पुलिस ओइरो नार्कोटिक्स ना ओइरो चौरापा मा दुम नोमगी खबर दा ड्रग फादे हाबसी यावरम मरोयबा अदुदा नतना नखोइना खोइगी लेकाइ दा ड्रग चाबा लेतबा कना लेकाइ यावगे खुदंग दा थांगत पियुने ड्रग चाबा अमता लेतेन हाइबा लेकाइ अमता मथकसु मखासु लेबिब्रा ड्रग्स चाबसे अदुम लेको आइगी फैमिली दसु लेयेबा कैदौरे ड्रग्स की ख्वाई चाव टारगेट से कनानो यूथ नेबा नंग सही 50 सूब ड्रग चाब पांग थेंगनरोय को नहा ngakta natra नोगी सराउंडिंग द ड्रग चारी मैम दो नहा ngakta लोई ओइरमगनेबा अदु एज यंग एज क्लास 7 सही ट्राइन थोई ट्रामा थोई सूब अंगांग हुजिक ड्रग चाएबा ड्रग से कई नो चारी से नंबर 4 वर्ल्ड इज योर्स काई यामना हिप ओइबा यामना फजै गाई खनबा WY न चिंगबा काई ताबदो नोई तारमनिना सिसिनेबा 1980s ता कई दौखरे 1980s ता नंबर 4 सी अनलिस्ट तौबने मणिपुर दा नंबर 4 सी बर्मारे पुसला कांसिदा मणिपुर सिदा नंबर 4 सी कईनो से खंगमदे यू थकपदी मनम नमी नंबर 4 चाबदी मनम नमदे ना नंबर 4 से हम हिप हॉप ओइना खल्ला कांसिदा इना खुन मचा मैम से नंबर 4 लोई चाखरेबा चारा कांसिदा नंबर 4 चाब से पैसा पाइबने ना नंबर 4 चाब नुपा मैम से नुपी सिंग से याम कोई अंता नहीं हाई मतम सिदा अदुगी मतम सिदा कैदौखरे HIV से रैम्पेंट ओइना सिरिन शेयरिंग सिदगी लोइनमक संदोखरेबा संदोखिबसिदा नंबर 4 सिगा HIV सिगा पारकांसिदा ह्यूज पार्ट ऑफ आवर प्रीशियस जनरेशन human resource very extremely talented ai na khanghoba ibung ipwa lekai gi mari mata yam sathina apha apha mayam ama loina chatkhre ba totally wipe out ne 80s ki generations kana na hanjan mangam gadra adugi mayam do adugi loss to ngammoi ko adugi ngam da dana recuperate tongna bo hona rai ngai sida khoi sida maraki fe sida mong number 4 se toklaga SP tablet N10 na yam popular oiba khangi ko si loina mong takatana mong loi cha khre ba मधुगी लोरपद हुजिक्सी अमु कैदला ई SP टेबलेट से चाब्र पालक्ट्री से कईगिनो द गवर्नमेंट ऑफ इंडिया ने
sida yauriba SP tablet sida yauriba spasmoproxibon haise ma se painkiller ne ba ko masi control substance singbani na pharmaceutical company singsina kaidoge da tramadol laidana painkiller ama muthadore eba which is over the counter drug ne ba tramadol sida SP sida tramadol haba thajal pa sida gi SP saba mi singse amta pan khalaktra ba moidi tramadol ne da khangde ko SP ne jari ne ba makudi capsule di samana banina palakta ba sida gi kayamuk tawrage da Burma dagi pusalakpa Southeast Asia dagi pusalakpa WI tablets hairi se mayam huji yam popular oiri se si sida muloi ta akhreb WI tablets siga kaiga muk pai number 4 ge high se maintain tawringai da WI tablets se chingaga ani si paraga satpa matam dadi magi effect si kaino ma kaino pura mi si tumni chani khangoi ma zombie ni mano oidoi se he'll be a walking kaino ne ko kai haitare ghost ne sigumba youth mayam se pull up entire generation amane banga si drug sina target tawrais sira gm hall da phammi ba khoi tinjang laichang da ba khoi khara se si kaim na te ba entire generation ne ba in all communities in all localities tribal muslim maitai haiba laite sida it is affecting all communities all laikai haibabu drug mafam maming taram da mafam singsibo yoksala abane ba so thereby kaino sina target tawrai se aikhoi gi generation gi tungi yumbirel oi hogadoriba pillar se makhata na chatha hodoriba youth mayam se sumaina khana naina badala aga aikhoi sakhatna bo oigadaba se drug sina pula thamai raga hujik summaga thamgrabane ba aikhoi kamaina tholak toino haiba se si yam chawba crisis ni ai su khangde noi su khangoi but thengna da badiya taba adagi next number 4 se kamain tholei WI tablet sina kamain tholok kono haibase ma si Southeast Asia re pusalak pani akhoi dei puthokriba sudoephedrine na matamam da 2000 gi decade se da sudoephedrine me amam manipur dei phawra puthokhiye puthokriba su airport ki drug phabai case ka du sudoephedrine phari ne ba si sina WI sara Burma na khoi dong thajala ine ba si marak sida mu kai dore number 4 gi pochi aina noida yamna kupna khanghaning ba kaigino haibada aina nainaruba aina thengnaruba potni na this is an opportunity for me to reach out this knowledge and issue to maximum number of people aduna naha singda maruoina ko number 4 se kai dei songi mayam khangbibra number 4 se poppy plant na ma lei ne ma se yam phajai masak se yam delicate oiba kano ne lei ne poppy plant hairiba pambi sidagi magi poppy pot sidagi akoina magi resin ji scrape tawrakan sida number 4 sungbagi khwai hamba pot se product se puthoe sigi poppy se manipur gi ne akhoi gi climatic condition sida yam chanabo oiba sena kaidoge da golden triangle haina Laos ne Thailand ne Cambodia ne sigi samnari bampham sida Mekong Valley na malai the tears of Mekong nam lei bani adugi poem do pabiyo ngasi hangraga kano da net ta dum phang bani ko yam nungsi bani aduda chawra ko ma dum yaw bani Mekong Valley le lei ba pochi world ge khwai de finest quality of heroine se sigi mapham sida puthoe ba which is very near to us sigi climatic conditions se Manipur ga manaba aduna Manipur gi akhoi gi district 16 districts sida ne major 8 districts se hill districts nipan sida ne loina mak poppy se haibam khangdaba amount aikoina officially kayam thage haibase akoi survey chatpada akoi loiba khangba ngamdri ba ko mitne yengbada chingmai se poppy se thaeba masina kada yoksalake da huji anakpada valley gi district yoksale eba kaidore akoi gi hawai thagada ba cheng thagada ba lau ugada ba mahi marong thagada mampham mayam do number 4 pambi thar Manipur da number 4 pambi oin chaba ya bagi low bagi area dagi number 4 pambi ne hengala abane ba sigi poppy pambi sidagi opium madana resin ama extract tawre sigi opium sidagi number heroin brown sugar ana sungdoine si time and again Manipur police na brown sugar phare brown sugar factory thugaire NAB na sunahan thugai Thobal police na sunahan yam chaung na thugai si thoi me am se kaino Manipur se na drug ki sungbam yamna chawba mapham ama oire haibase Mexico da Colombia da tawba poto adui poto ikoi da adugi poto ne ba hojik la ise aduna
brown sugar si sunga matung sida sigi pochi Burma da aduga UP da kaida North India da akoina South India da export tok thoe aduga number 4 sunga ga adu potu Manipur dong thajala akoina number 4 oina chari ne ba adu hoi taragadi drug control tok se hai taragadi naha kan se hai taragadi masi nokhoi loina makna drug phaba yaw se hai banate but we have to be responsible citizens and we have to know what is going on in our state behind our backyard akoi gi tungda kai dawri ge hai base adu hoi taragadi thariba popi mayam se aikoina kamaina thahalloidage government ki am sawe anti drug policy ni war on drugs haidana no compromise on drugs compromise sung tau tau de any general ba khuding mak loina phai di police na thengna taragadi ko matamam na sumaina yam active oiram de but with the coming of this new government war on drugs yam kanna sathai sathabasi akoina phari gaksina oiroi dawrieba thariba popi sidi nong gi exponentially sum thagalak pachina nang sida ukhul lambi de satloba litan da ko you go there in from December to February kaidawni lambi gi road side sidane poppy flower se yam phajana tharaga leidoine ba kaidabai tharino kaidabai adumaina phungna tharaga phungna singnaraga tharino ba si thariba sigi maram khara lei masi Colombia ra Mexico da leiba kanogi ni moi study gi matungina khoi gi similarities mayam sida poppy thariba mayam se ayambana ne lairaba ngaktane ba maramdi lamjing si chingi khunjing sida kaidawi aikhoi kano leite ba lambi thong leite infrastructure leite market leite leitabani na mafam du dai khoina cheng phau tharasu mairen tharasu insang napi tha taragasu nang mairen du poppy opium kilogram amada 60000 pi ba magi season matamda nang mairen 60000 gi puthораken khallasine chinglambi dagi opium duri nang nanganda kilo manga pobada nung marakta leitangai marakta lambi leitabada nang trekking da lakpada kaisuna teba irai laina aisu poba ngamni loinga moidra ne nang mairen do lisingum phugi mairen ju kamai puthorakadage ba poba ngamgadra ne ngamgadra ngamoi ko at the same time po gari su leiren khalase ba lambi leite ba lambi leite adugi mathang da market leite ba thereby agriculture se tinjak thaba se incentive se leite ba farmer mayam sida leitabani na hingdaba yadi chingnung dadi kaidore they need easy money paisa si darkar oirakpani na kaidore aduda along with the support of militants lalhoba mayam amna support tawi ko support tawraga mokhoi sida adugi protection piraga yam sawa political factor mayam ama leigre adu ai mafam sida nainararoi tawbadabu protection se piraga moi poppy se tharaga hena lucrative oirabani na poppy thare chinjak thadreba chinjak thadre at the same time kaidore ecology si kamai devastate tawre chingmai ne ba slash and burn da moina yanthalise slash and burn si yanthalaba matung sida we decide mayam ama hape we decide chi round up haidana monsanto ge yam phattaba we decide am khangni ma se non degradable ni it is going to be there in the environment permanently sigi we decide mayam si hapa kan sida fertile ohela ka with mayam si halaga nang poppy se thadoi ne ba poppy thaba matam sida mu kai dore fertilizer mayam am sizinarane ba chingdagi ni ko entire adugi chingdugi catchment area loina makse valley do oiro chingdo oiro aduda leiba jiba including human beings akoi loi affect tawdoi ne ba adugi effect tawrakpaduna kare environmentally devastated tawre health wise akoi poison tawre ko aduga adudagi tholei ba drug tuna akoi da mu onjalaga akoi na charaga mingonda yonba akoi su dum jari sini dana pulap akoi gi entire generation se akoi amukta ngasigi Manipur da leiriba khudong thiba se ngasi dagi hena khudong thiba se drug tagi Manipur gi history da lei gitri thajabibra ngasi lebiba hujik Manipur gi state se sida drug tagi leiriba threat se sidagi hena chawba se at any point of time in the history of Manipur akoi leitri bane akoi kai dawgadage sine as a youth maramdi akoi gi health leitraba matamda naha leitraba matamda akoi gi lebak se kanana no inherit ta hokdois akoi gi mathang da noina inherit ta hokdoini noi gi mathang da noi gi nasana suna inherit ta hokdoine adudi Manipur se karama makhal gi Manipur thanamba pami akoina karamba makhal gi Manipur inherit ta hoba pam ge ba khoi gi isai suna sigi question si lak pasidani hujik yam luri se aduna masida lakadoriba pochidi yam comprehensive oiba akoida solution ama darkar oi sigi comprehensive oiba solution se drug khatangi oina solution purak pa yaroi daba youth mayam sigi so pulap yawba solution ama purak ta yaroi ba masigi policy si education system sidagi hauraga akoi gi economic program ama darkar oi economic program sida ina ngasai haijagi ba akoi gi agricultural sector da lairiba 60% and above se sigi moigi activities sing se akoina hana yokhat pa ama mathau tai government ki mating sangi sida sarkar kano lanai mathandana oithokpa yaroi maramdi capital leitaba capital leite solution lei
ꯂꯧꯐꯝ ꯑꯃꯗ ꯍꯧꯖꯤꯛ ꯂꯧ ꯄꯔꯤ ꯂꯧ ꯂꯩꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯤ ꯂꯧ ꯐꯧ ꯀꯥꯔꯛꯄ ꯂꯩꯕꯤꯀꯣ ꯂꯧ ꯄꯔꯤ ꯑꯃꯗ ꯐꯧꯕꯣꯠ ꯀꯌꯥ ꯀꯥꯕꯤꯔꯛꯏ ꯆꯍꯤ ꯑꯃꯗ ꯍꯥ ꯁꯪꯉꯝꯗ ꯀꯌꯥ ꯀꯥꯔꯛꯏ ꯁꯪꯉꯝꯗ ꯐꯧꯕꯣꯠ ꯀꯨꯟꯃꯉꯥ ꯌꯥꯝꯃꯤꯅꯦ ꯅꯪꯒꯤꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯔꯛꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯄꯤꯛꯅ ꯀꯥꯔꯛꯑꯦ ꯑꯗꯨꯅꯅꯦ ꯑꯩ ꯈꯪꯗꯕꯩꯅꯦ ꯑꯗꯨ ꯂꯧ ꯄꯔꯤ ꯑꯃꯗꯅꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯍꯣꯠꯄ ꯃꯇꯝꯗꯅꯦ along with the agricultural inputs agrochemical inputs fertilizers and pesticide mayamse pulap aduga labor sigi pulap khaidokhr kansida lau pari amada lemise phobot lupa lakh amaga lising marphu muki changda lemeba lau pari amada adu itaragadi nangi lau uriba mido ma sendong phangaktrabanina ma lau du yolaga dum sarak patabaneba sarkar ki thabak tanarak patabaneba stable oiba kanu ama thirakpa matamda adu itaragadi ngasai gi 60% of the population akhoi gi base da leiriba 60% se mathanda dum mapangalan sondharak patabaneba aduna pothok puthoraktrabanina akhoi mipan tangba hele mipan thangba helabanina akhoi minai gi punsirol du da sum changthalaga akhoi masen hatoknabagi aduna pumnamakta disintegrate tawrabanina akhoi si ngasi lawless oiba system sida akhoi na trust leitaba establishment trust leitaba akhoi si huran chinthina pek thallaba thika gi langda thika munaba ko thika munaba union government gi funds and grants ta khatang akhoi tangjaba pura adugi minai nai thangi punsirol da tangba mioi kanglup amane ba ngasi akhoi na oire ise aduna aina haijaning badi ai su yam struggle tawre ai aina ngasi tawriba thabak se ai yum palaba matungda ai pekha si thajarakpani adu laibak phabana ai gi family gi support yam leire leiraba matung sida ai gi thabak se khalle khalaba matung sida challenges mayam ama thengnagi basida ai gi family gi background mayam ama yaudana masida angang organizer gai sina ai gi kanu singsi career sigi matang na khoi kitang inspire tongna bak tang wari tobiram haidana si matang se na yaujaram bani family background sina maram oidana ai si thabak pibi gi de outrightly masi kanoni manipur public service ki kanoni thabak si without any explanation ai si thabak se sumpi pi da bida ai gi thabak se mi atopa ma da pithoga kano taugi reject taugi ai se tawbasida then I went to the Supreme Court of India Supreme Court da chalaba matung jida High Court da thadaraga sarkar na nampuda sarkar da gi thabak se lawbane lawraba matung sida lawraba matung sida moina tawrise kainong tadi yeng thuoge na yenge ko yengba sidagi mukna ba yaba mukna re haidi asumba tawba ngaktani na naharon family dai sangakpa mi ama sangakpa do khwaidagi phataba mi am sangakpa ne na accept tawdreba tawdaba du dagi ai amu langtho ma thokle tawraroi na then sigi war on drugs sida ai gi effort amuk kitang kano tawbiu haidana ai hujik kan honari tawri this yam thina challenging oiba thaba ngaktani aduna aina na khoida haijaning badi naha singse akhoi lanai oina akhoi kaigumba amhok tawba ngamoi akhoi pulap punjan minagadabani angam bagai su ngamda bagai su as a khunai akhoi pulap saukhat minagadabani sautharaga su pulap saukha minagani saukhalaga su pulap saukhat minagani ai thanda saukhat ba sunga yaroi ai thanda nungai ba sunga yaroi ai su ai gi imung su ai gi khunai sigi part amani akhoi loinamak amatani aduna masida akhoi honaba lepa yade thabakti akhoi na create tawgadabani sarkar gi tertiary and secondary sector se sida akhoi loinamak sung chakthung sung phangoi Manipur haibase biodiversity hotspot anina lonaraga laiba mafamni akhoi si yam sengna haibada lairei pa lairamlen haibado akhoi gi laihau se asuki matik phagre sida lawu ba matam dane ngasai gi law pari amada lak amaga lising marphu sahi amada phangiba surplus to adunate lawu ba matam da law pari amada ne noi thaja bigadra thaja roidra khangde which I'll be coming out very soon with a demonstrative farm model farm ama ina puthora ane ba thum athubada sigi farm sida tawdoi se low pari amada lupa lakh ama makhai dagina 2 lakhs pause per month puthokpa ngamni ai adugi ai samak adugi expert ne aina thabak tu oga laiba chahi ani gi marak sida ai gi oza amana tawraga ai adugi training salu bani masi yam novo concept ne manipur ai ngasi haijaramge mark se bill molishan ko ba Australian scientist amana David Holmgren haiba moi ani na puthomba concept ne scientific oiba theory ni permanent agriculture haidana permaculture hai samna ko permaculture said this is going to be the future I am telling you ai sama police ni mawalo de si thabak se kaim oiroi
permaculture se nang manipur gi lairiba lofam sing se sikan batangai phadeba permanent agriculture da tawdoi se akhoi na tawri si monocropping na tro lowda kai thaba uge ne noi amukta phoi ko phau thai ko phau tha loi ma tung da double cropping tawba kangbu na hangam thabra hawai thak thai ko these are nothing but monocropping ne ba seasonal wise rotate tawba sigi monocropping si de kaino corporate na encourage tawba industrial agriculture ne ba haibadi kaino corporate ki nitu gak sab tauna ba akhoi na manipur da siang puthoi akhoi hawai puthok pra ka doi marang kai na puthok pangam de nang acha thau puthok pra ka doi puthok ngam de aina noriba sapon si ai puthok pangami aina seasonary ba diesel si aina sung bangami electricity su aina generate taw bangami adu pumna mak to pulak ngam handa bai mahota industrial agriculture sida focus taw education system agriculture makhal ama khakta focus tawra kan sida aikhoi gi lomi mayam se kai dore ngasi aikhoi moi gi labor si wai bane ba maram di pesticide aikhoi corporate lei urea corporate lei dro sarkar na harian da matam da akhoi ching cha phangaroi na akhoi pring cha chunga kaptra ne mayam se ha agriculture system sina adui mahutta nang sarkar gi har do sunga yaw dan nang lo u bai habasi tambibam thok ta bra ba nang pesticide to yaw rasu yai habase nang tambibam thok ta bra ba adugi knowledge to lei ba khoi da permaculture community sida lei ba akoi corporate tagi karigumba pot ama ba lodana khoi hingbanga me ba australia da lei sigi model village se india da su lei eco village ka we moise energy se loina mak moi dagi loi puthok sai ba economy su kai dore surplus to puthok bani na sarkar na moi dagi pot lei re ba electricity su moigi eco village dai putho ke surplus se moina sarkar da yola bani na kai dore moi sarkar dai mi pan tang dra bani na self sufficient of education system moigi lei moigi health care system makhoi gi lei aduna any incursion lak pada moina phuklau hogala kan sida aikhoi gi village te aikhoi gi khunda noi chang ba yaro haiba matam da there is nothing that any corporate or any state agent can do adugumba mathanda hingbangam ba aikhoi gi khunai do aikhoi pam da braba oitho oina khan braba. It is possible. It is happening. But nascently thoi ba hujik America de am sound sigi movement la e moigi structural adjustment siam kalle ba America gi economic collapse da hujik China ga moi si lamjen ta na bangam da na leira bane pre hai ra bane dana permaculture gi concept se kai dore mari village da khatang na te urban da su to bai in any given space da ma chinjak thau hai bane ba permaculture na hai se you grow a food forest natural forest se mimic to ra kan sida food forest aikoina mioi ba mana changbada hingbada changba pot khuding mak se akoi loina puthok pa yae ba adugi pot se system se aikoina puthok pa se kai dore sarkar dagi di oi roi maram di hujik central agricultural university da su tawri ba pot se permaculture gi concept se moi da leite ba adubu australia ga and new zealand da yam chawba movement am oi re ba moi da mainstream subject oi grabane ba sigi subject se aduna aina pami basi aigi farm ama ai puthorakani maramdi ai sarkar da si tawbiu haiba matam da masi mi mathau jin bangak tani thawai su yaude moina ngam sungam de ko aina demonstrative vile site che puthorakani site che puthorakko matam da na khoi mayam ama se loina darkar oirakane ba maramdi aigi mamangi aigi marup speaker sina haibiram bado ai sarkar gi thabak taw hairasu ai sung taw roi haido when there is an opportunity kaido bagi mi gi mathun chuppa mi gi salute na tawraga ha yes sir an tawlei ba thabak to sum tawlei kai doi taw doi no ba si ai moi usita dana haiba na te kanam da mi makha polo thabak tawning de ba ai su mi su nang su kanam tawning gadra na tawning oi ba aina thoi ba potuna ai gi imung thak ba kona ra ba ai sa gi kona taragari ai kai doi mi gi makha da thabak taw ru doi no sigi entrepreneurship ki sida aikoina agriculture and allied activities sida na unlimited scope ne ba hujik manipur da leiri che which we have not explored ngasagi biodiversity hotspot ani gi mafam sida ta bani na aikoina kai do bai yai angur kai do bai lei doino mingon da gi hawai kai do bai lei doino cheng kai do bai mingon da gi wan doino cheng kai do bai lo nang PDS ki cheng se lupa hom da bharat sarkar na BDS ta pire aduga aikoina sida superfine si kilo da lupa kya pige kunthra daina kunthra ngabu pidro adu da leira ga sari ne ba adu kai dong bagi khoi da sigi cheng che sungwar wat na khoi tha ba ya ba leiri ba landscape mayam che khoi permaculture na loina design tawra kan se da develop taw ba yai tawraga manipur da leiri ba lokta ki ne phum si da leiri ba phum si kai no mexico da aztec civilization na kano tawra mi se flourish tawra leira mi se kemta na te ba makhoi da wetland agriculture system ama makhoi na develop tawra me ba masi kai no ha ba chinam pass kawe chinam pass se makhoi na inland lake ama artificial lake ama tawra matung sida papyrus plant sina magi pillar hoina yunga kan sida floating vegetable bed se seme ba moina just like our phum
ꯐꯨꯝꯁꯦ ꯑꯩꯈꯣꯏꯗ ꯅꯦꯆꯔꯦꯂꯤ ꯑꯣꯀꯔꯤꯡ ꯑꯣꯏꯗꯅ ꯑꯦꯁꯇꯦꯛ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯗ ꯆꯤꯟꯅꯝ ꯄꯥꯁꯅ ꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯦꯕ ꯃꯣꯏꯁꯤ ꯏꯁꯤꯡꯁꯤꯗ ꯁꯦꯝꯗꯣꯏꯅꯦꯕ vegetable bed mayamse sigi civilization sida aztecs na one of the richest civilizations in the world that we know today flourish tonga mamine ba loina mak putho kan sida manipur dadi luckily aikoi phum se naturally occurring ne ba sigi system se phum se yam phajaba lan ne ba khoi gi aduna sigi pot sida aikoi na phum da pot thana ba kamaina phum si productive force on thok sige haina puthok pai mahuta aikoi gi thangna ba sarkar mayam sina phum gi politics da phum mai thaba natra phum gi mingda crore mayam huran ba ha tauri mayam se adagi ngami mayam phumi mayam mi gi mayum mayam du overnight dc mayam pusalaga state force mayam amna nga aga mi gi mayum du mai chu dana thaba natra yengna badona yengna badana adu maina ma pamom do kanu ting lingna mupangam de ha akhoi ma sen da onjana raga police su sangsala kap to ne nang na yum mai thaga ya dari nang kap to ne ha 144 ga salai dana natra dc ne madugi permission piri bane displace tawna ba mayam dugi natra aduna adunga makhal gi laingak ne ba khoi da pala iba mayam se aduna aina ngasi haiga da badai thabak tai thadak ke harak pasu yai ka sukai de adubo aina haijaga da badi aina haijaga da badagi aikhoi gi workforce sem se ko akhoi organize tausi afaba loksing akhoi gi curriculum formal syllabus da leiri basing se asigi wang ma da leiba loksing mayam ama akhoi sumaina congregation tawraga khoi share tawmina si disseminate tausi in any forum ko aduga akhoi manipur se ngasi luptharaba khunai sidagi akhoi gi generation sidagi khwaidagi challenging time ni khwaidagi challenging time sida nungalamdai na khwaidagi mammi haina ba ma leibani ko akhoi gi halamangin gi pawroda nungalamdai gi khwaidagi mambadune na khansi ngasi haiba mikup sida akhoi na hujik mikup thog da taragadi mathang mikup tholak para akhoi su leiram maroi akhoi se mitop na pek thallaga ne railway su yam thuna thungarani dana akhoi gi damakta aduna mikup tholak para akhoi je kanam leiram maroi ba aduna koi toina sumaina punsi thongna leisi workforce semgatsi loksing tansi afaba khunai tinjang laicang daba na da yektaba pangal leiba senthok lambi senmitlon phajana semgatba ngamba khunai ama oiba ngamsi sine aina haining ise thank you everybody makhatana audience singdagi question ang bimu leragadi je question ang bibe agani Thank you, ma'am. Ma'am, na thona ko yam fana dong gi phireu ngang bi bi de yam thagasari ai sa gi tarap tai ju yam na pungning thau sa ba phang dok sari ai na haijani mu se ni sa hairaga ko gi ta sengna yu de gi haurugi yu thakta ba imung de gi yu hai ba yu je thakta ba imung de gi mi am tang bu tho hai ai di mi am na tra amadi yum am de yu the haijari ba aduga yu thak ku ji sana bi oina ta sengna sana bi oina phingau bu sela di yu thak tra di ma mangam na hai sana bi oina lai re Iluhongba natra sorat any amada fingau sela ka de yu thakwi sanabi ona sanari hosi aduga akhoi gi four court nisha topa ahenba drug housing na bo use dagi ahenba sara ijingjina akhoi na ha jing akhoi lega loi thingnei thingnaraga su makoi akhoi na hepeta da police na be paru na thadoro nongala dum chani si sanabi dum tawe asina kamai tawrino aduga vendor sisu ngasi thingani nongala dum phamgani asina kamai tawrino adu ani suba question dai na hangjening basi lau bai basi sing na khwai ding maru oi boy adu nong churaga di lau ni churagi lau ro khare na churaga di lau ro nong churaga su lau ro lau ta bu drainage system phajana lau di sing chalan biraga di ani rak na traga humlak lok pai ja rai ba thaba oi doini adu ising chalan bai basi akoi manipur go oi thor oi drama sip tang thamjai yam phajaba question ngaktani nangi ahamba question do adugi ai sorakpa ma kumbangam bre yenge ko yugi matang si yu si narcotics ta singde ahamba da legeli adagi ani subada yu si ekhoi gi culture ga yamna mari leina ba manipur gi khunna ma yu ama haidana leiba mafam ne ekhoi si yu si madu yaning da ba haibasina ekhoina lepkada bani adubu fake ti accept tawgada bani fake ti kaino khun khudingi yu leiko sumiko Laibra singi kun khudingi masa gi khungi khudamoina haida tamda androgi yu sengmai gi yu phayeng gi yu leiko sumain tawdana yu haibasi ekhoi gi mai horol dagi sagonaraga la aba ekhoi gi nisa amani aduga masi ekhoina kadai bau thaduk pa yai kadai bau thaduk pa yade masi ka hena manna tawbana phaba karino mangjaba karino
masi kadai boba akhoi na accept tawgani haibagi question sini masi pura thingba ngamgadra haiba practical reality oiba reality du masu akhoi na understand tawbam thopra na ai khanjai ko aduga at the same time malem gi mafam khuding makta yu haiba se thakta ba se leite adubu masi phai haibadi nate adubu akhoi na thingba ngamgadra haiba question sini. And on the other hand, narcotic substance mayam sidi yuga manade magi kanosi magi criteria si tungana thami magi stimulation si tungan brain gi kanoda ek tawi yuga masiga khena balai aduga narcotic sidi aikoina biri gu surup su narcotics na te ko ganja dagi horaga poppy ngasai gi loina mak chingre sp nangi n10 wy mayam se sidi mai horol dagi sagona raga lak bani sanate makoina manghan basidi asuki matik hena manghan leba aduna yugi pochidi regularize tawbane regulate tawbane hena chungadra haina ina khalli maramdi akoina hypocrite oiraga su kaim kana roeba yungang loi pusala yungang an thai sidi local yubu kana pamnage ne khoi swaida ha nangi foreign liquor mayam du natro sidal black ta leira thai mayam sibo loi yoleba mafam khuding makte yondra ne adu itaragadi aina migi Scotland dai purokpa yudo yam tang na leira thak toi saruk pudi akhoi swaida sungiba yungong mayam se regulate tawthoaga government su tax kaja sanu akhoi gi khunjing sigi economy viable oiba economy ama oiriba se regulate tawthoaga sigi pochi standardize tawthoaga aduda economy de hena generate tawhanbana phabra haina aidi khalle not aidi maduda hypocrite oibana kaisu kana deba aina aduda yu thingadamni ga haireng khallase ba ko ai sai thane am kai jajane ai adu su accept tawba ngamoeba yu thakpa mi singuna yu thingba thokle aduda moi singdu ubura moi kai jare ba ko aduna masi access ta tawbadi phatte adubu yu haiba se aikoi gi any akoi gi maitai gi chingi any kanu amada festival adagi thongdok amada khoi yu se yaudaba yadaba ponam ghangneba adu thingba ngamaroda potu aina yu thinggadaba ne laurga thingba ngamdu itaragadi phare thingbadi ngamoeba adu saru regulate tawthokpane hena phayena khalleba and nangi ngasai gi akon bagi kanu do ngasai gi low bagi akoina ising helaga na kamai tawba ising watlaga na haiba kamai tawba haibado sigi solution se permanent agriculture na pieba maramdi ngasai gi low da taraga so lowrok amadadi akoina pothok phangba lowrok leibana akoi haidana nan ngasai haibibado ado si kaino permaculture dadi kai dore low monocropping dadi akoina thariba pochi chahi amada phausa amu khatang November December sida luoga akoi loireba lowpham sidagi phangdoriba yield se pothok se chumi ko phau amu khatang lu isina loirabra permanent agriculture dadi polycropping tawrakadoi ba polycropping sida scientific designs and arrangement neba sida tawrakadoi se nang thadoriba usi kayam chawbana karamba site ta numit mayon karom da on ba sigi kitang nemak pasina kadawai mapada thaba urum pambana kari urum doi makhada ground cover na kari thagani aina aigi darkar oiba pothok mayam si kaino haiba sigi matungina human settlement sida ekoina darkar oiba pot khudingmak se loina polycropping tawrakadoi neba maramdi nature na kai daure nature da any pot ama khatang hoba lampak ama bholai roiba nang lampak napi hoba lampak tu na tan adu su napi makhala ama khatang horo moi napi makhal mayam ama horom gani because nature doesn't work in isolation. Nature di cooperation da thrive tawba neba aduna permaculture da taise nature se mimic tawba aduna chinjak chaba ya ba kana bangak ta tha doi neba in a scientific pattern si se aina khoida aina social media da kai da ai share tor ke links mayam ama yam kan share tawdam ne aina yam conception no bani na angang je bor chu gidran ju khale pabiroi dran ju khalle ba ai share tor ke adum yeng biyo ba ko sida moina tawriba scientific designings and patterns mayam se si sina self sufficient oina ai chinjak khuding mak se loi puthora ka neba at the same time what we mitigate kai mitigate tawi permaculture na flood, drought, wildfire. Nang ikang thokpa su mitigate tawgani, ising chawbu su mitigate tawgani, wildfire su mitigate tawgani ba. Sige solution loinamak layeba. Aduna nang paulokpa lor hawai kang lok tangmote paulokpa matamda nang hawai su lokani nang adu nang irujana ba sapon sana ba mahi marong su nang thagani acha thau sungna ba pochu thagani diesel sungna ba pochu na nang thagani. This is not a dream. I know undu haijan banate ko. This is a reality which I am going to share. Social media ra kai share tawge ai Ronaldo ru share tawrake no WhatsApp group kumba so bamaga semangam taraga diko it's a very good concept diko si akoina one time the disseminate tawsi si su loksing makhalamane mainstream loksing nate permaculture se ko mainstream loksing katang thigano clerk oina ba akoina yes sir katang khumna ba lyric sing du thadoke na khanbiu permanent agriculture ki training se it took me just 21 days to undergo the training if any of you are willing I can help you
ai thage ba mafam yam lei ko India manung da su lei India ma pan da su lei ba online da su tam ba yai tam ma kan sida akhoi na kamaina enforce to godage ha bise workforce ma akhoi myam punjal sengbat minarak pa adu ma change aduna adu poto nangi question do ai lastly ai khumabra na khale any atopa lei biri bra aina khangning ba madam dagi yamna aigi angang oi ngai khanjirak ba haitare aina ai em ga yam sanajaba topic haitare para culture je si matam da mem da hena further discuss to nang bitam any mem gi visiting card kum malai jar ga kitang law na ngang bi nang na mai to kitang thang para culture gi matang da aigi angang oi ngai khanjirak ba ga mem sanajaba haitare madam da har topic haitare sigi matang da further discussion to wi yan gi maktam miski madam gi any visiting card kumba like card jo any or contact number kumba letter sing share to be ar okay ai adu tawramage ai Ronaldo da tawra piramage kwa nang Ronaldo dei lawro thank you any more sina last way se aina mem dagi khangba pamjari se haidi hauji hauji matamda mama pa oiba singna ba sanu pa pu pu matamda ma sanu pasna sauraka phattaba lamida sakhi gadra adagi nisagi pakta sakhi gadra habasi wat haidi mama pa da ningsing mangjina ba oireba hauji ki matamda adu aina mem dagi khangjani amri hauji ki youth sing sida ingalai ba youth sing sida kari karam ba wakhalon se lagadi hariba kaino gi nisagi ipakta gi lap thokpa ngamgani habasi mem dagi khangjaba pame nisagi paktagi lapthoke hai taragadi khwai ahamada ai nisa se khwai dagi phattaba yekna bani haibasima khangba ma mathok tai masi samnaba sunga yade masi onjanaba sunga yade nisa saba mi loinaba yade haibase si ai isana khangda taragadi as a parent ai gi isa sida adu so aina khangan ba masangba arai banate nang haido bema arai banate se khangna dum sa gidoina arai banate ba adu khangba ma change yam samna adu da loire arai badinate. Thank you. Wishing you all the best.